ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngasi imoinu numit asina lamdam asigi miyoi kyana anganba yuktagi hauna khwairamban kaithilda pochai leinakre imoinu irat thauni thoram pangthok haunakre amadi lamdam asida changlakhiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tahobana lamdam asigi afaba oigani haina hanagi chief minister o ibobin haikre Kurumchari. ISTV meeting Tabiri Pupum Putaram Nokchari, Haujupao, Sandona Pizari. Watching Gitaragani Twini Panba Manipuri, Puhariga Saguna Duna Lakleba, Imoinu, Numit Kamari Lenana, Muekana, Angan Yuktagi Horaga, Quiraman, Gachel the Latuna Poche, Lena Bahuna Cray. Police Samadi, traffic police and Lakliba, Miambo Swingam Toktanaba, Ngak Sen Begitabak Chotari. Amaram Dangase Yuk Angan Badigi Hauna Muekana, Imoinu Irat Begitoram, Pangtok Bahuna Cray. Amaram the Imoinu Iratpagi Thoramna Lakpada Manipuri Governor Ajay Kumar Vallana, Yaifapau Jel Pirakli, Mahaki Yaifapau Jelasna Yumthong Kudinda, Ima Imoinu Laktuna Lantum, Jahonga Hongwa Masung Punsi Nung Sangbagi Taujal, Bigani Haina, Tazanari, Masi Pangtopana Nungaiba Lantum, Marang Kaihangani Hyduna Manipuri Cultural, Heritage Samadi Tradition Galwina, Top among the Pangtogli Hari, Ima Imoinuna, Status the Tangdulai Taba, Chakat Papina Bibo Oidasanu Hari. Jahi Lisang Sitna Pangtokuna Lakpa Imoinu Irat Tony Kumsiga Thana, Nifugumapan Lak Subo Oina Wangkai, Ningtempu Krima Pal the Labor, Kuleima Imagi Masai Kondanga Sisu, League of Gallo Patriots-ki Imoinu, Organizing Committee Nesindana Pangtokli, Kumsi Jahigi in a Lamdamasta, Wedi Batang to Laita, Fibamas Maram Orega, Kangladagi Maira, May King Loba Yauna, Maigi Kumhaina Chingba Amat the Yaudana, Lai Thoram Tabak Pangtokli, Ayu Angan Bataki Hauna, Penaya Kairol. Hogal Pangtok Labamatung, Mio Kiana, Aten Port Gardana, Maira, May Sing, Kachaduna, Ima Imoinuda, Tony Zaki. Manipuri district Kharada abnormal population growth Laikiba Madi Yumthangnari Balibak, Myanmar Irang Tokpadigi Lamda Masida Changlakiba immigrant, migrant Mapung Fana Kangdok Labamatunga known census Tauduna, delimitation Tahubana Lamda Masigi Afabo Egani Haina, CLP leaders Oripahanagi, Chief Minister O Ibobina Fungtokre. Bauparada Labor Mahaki official quarter the Paumi Karag Akanana Unabamada, Mahana Makatana, India Pumbagi Chahi Tara Lerega, census Tobasi Manipur Gumba, vulnerable Oiba Medium Tangnari Balibak the Toine Irang Tokan Mama from Oibana. Illegal migrants sing Changlapaki Changwang Maramna, Apiba Matamgi Manung the delimitation Tobasi. Chanaba Wali, Minister of Home Affairs ki Makada Ladiba, Census Directorate Manipur ki Oina di Anoba Census Samata Utriba Fauba, delimitation Tobita Nabalinga Kamadi, CSO Singna Takshin Bachangi. Now na census Todana, delimitation Tokrabadilam the Masiki demography da Jauna Akaiba Pirakpaya Haki. Amaram the Chahi Ahum Pazilak Labakanglup Anigi Rangas da IDP Singna, Mayum da Changba Hibasi, Kanglup Anigi Marakta, Amana Amada Hazanabagi, Marie Masagat Pagaloina Makoina, Yum the Hanjin Bata Karimata Tauraroi Habigi, Tazaba Malay Pachangi, Masida Palibalingas na Kanglup Anigi mediator, Oiduna Amana Amabu, Ngakpiwa, Luinana, how Krabatodok Sing, Kautona Duna Manipurgi, integrity Sokatabawahi Yaudana, Waris. Census the Yumbam Werga, Bessish Werga, delimitation Taugaduribne. Census Tauba Hayusi, Koi Manipur, Captain Natieva. All in the Aguina Torkadabnina, Manipurgisi, Toning the Todok, Tokiba, Mayama, Menmierda, democratically elected government, Lairambadu Dagi, military Jonathan Sasson Taukiba, Kotkiba. Atugum Badudida, a Koi Somda, Yamna. Influx Hibatarine, illegal Hibatani immigrant Mayama, from the Sanzaniba, Kotangiba, Labor, Mayam Puna Maxing she, low in a yengaga. Census, Taubusi, the Yam, cross section of Kupna Yang Horaga,
aduda delimitation tauba relief camp haiba sidi purely temporary arrangement haiba tar civil society organization sing NGO sing well wishers sing haiba tare mayam na su yaribam kai thuna masa masagi mayumda hanjal hananaba hona hanbiu haina mari leinaba authority ado maruina particularly government da masi thuna hanjal hananaba hona biu haina adubu hanjan hanbada khwaidigi maru oibadi safe and secure oiradra haibase government na khara hena chawba daita ma lowiraga adu natragadi masi akoi adum thadoktra thamagadi masi aidi matam changani haina adumai tawdana haijeni Department of History, Government of Manipur na senduna ahumlak suba Imoinu Fish Festival English ngani kungamanga hapta kangjebung da pangthokre. Imoinu Fish Festival adra tongan mafam singdagi lakpa fish farmer kyagi stall singda nga makhal kya lengang na lepa mamal da miyam da fanganki. Ayu angan badagi hauna miyam na Imoinu Fish Festival dagi nga leinaba laknaki. Ngagi melado ga mari lena Department of History Director T Fulen Maitena punna handak Imoinu Fish Festival asida ngagi stall chamagani fuda nga kg lising marfu yona pandam thamani adubu masi konadabagi fibam da leire lengang na lepa mamalda nga sing asi fanghali miyamna su fish festival asi hena mapung fana ba mateng pangbiu haiki naga akoi hojik phawda nga se akoi na ngasigi 80000 kg target tobne do ayuk ki sale chidadi yengragadi 80000 se ayuk ta loi ki katoba mansle na akoi ningon chakoba nga set pagi changse kitang handagi ado ngasigi sidi akoi hojik lai riba sale process ga hairugadi 80000 jodi ayuk ta loi ki ratok male tana akoi ngami sing da haijagi base moisu apprehension leiba ningol chakoba da nga khar set pa wat ki baduna nga se pum gadara adu to gadara haibagi apprehension leibani nga se am product bane do koi hojik phaba magai pharaga pakal on high grade na appeal tok janing badi nga gi mela sida sareng achouba kg mari taba hum taba tagi akoi government lepa reta tongan manga sing se loina bak phangan jari atuna imoinu gi lai tin gi thoram su nungdang dang na tongna ga tabani na akoi gi ireicha singna nganta lakpi tuna akoi gi nga sing se leibi tuna mela se bo mapung phan bi hai tuna akoi gi department gi taraf ta appeal tok jari India ki Prime Minister Oiramba Bharat Ratna Atal Bihari Vajpayee ki Chamarak Sumopo Kumon ga mari lena tha sigi kunga manga digi leptana chatharakkiba thoram singi manung chenangasi aroiba numita BJP Manipur Pradesh senduna RIMS ki College of Nursing amadi Dental College campus ki akoibada BJP Manipur Pradesh na u chara thakre thoramadu MP su oiriba ining thawle semasana jawba BJP Manipur Pradesh ki President Adhikari Mayum Sarda Devi RIMS ki Director Professor G Sunil Kumar Sharma yauna RIMS ki thawmi sing su sargyaki Tharamaduga mari lenana BJP Manipur Pradesh ki President Adhikari Mayum Sarda Devi na ek per ma ki naam haiba wakhalona du da yumfam oiraga pangthokpani Atal Bihari Vajpayee na hinglingai matamda North East ki damakta khanana Donor Ministry lingkhalam ki haiki Bharat ki adugumba thoidok hendokna maming leiraba adugumba ayiba aduga yamna mayamgi aphaba good orator oiba asugumba Bharat ki Pradhan Mantri se koi North East ki damakta yamna khanba aduga adugumba Donor Ministry lingbiramdana ngasi se North East saukhatpada achouba daita lobiramba adugumba koi gi kai kumna jariba leader ama kakni asugumba Bharatiya Janata Party ki leader asi hogiba koi 1998 tasu library ge sumba campus ta u chara thabi dana ngasi maksu adugumba u pambi edo koi mayamna RIMS ki laibiriba mayamna koi yengsin bi dana ngasi maksu u pambi se hauri aduga wakhal lolada dai koi na ngasi si loisin banumit asida RIMS ki campus ta koi u chara ama leader asi wi kai kumna bo oina u chara sing tha si haiduna thajabani Loinana Tharamaduga mari lenana RIMS ki Director Professor G Sunil Kumar Sharma RIMS asi yamna lu nanba plastic free green zone ohenaba chahi kyagi mamangdagi kanna honaduna lakli mahausa gi khal kaitharakpadagi khoina ngasi thengnariba global warming flood landslide amadi atai natural calamities kyasi lefansi harabadi aikhoi paksanna u chara thaba mathoktai haiki
अखोगी बन महासव सो अखोई याम चाउना पांगथोकप अखोई रिम्स जगह मने अखोइना प्लास्टिक फ्री जोन थमगा असिदा अखोइना ग्रीन जोन अमा कन्ना सेगोननबा अखोइना चाही अनि मुक्तगी होना जरकपनी ngasiगी ओइनादी अखोइगी हानगी प्रधानमंत्री वाजपेयी जी की अखोइगी बर्थडे का मरी लेना तौब इवेंट अमनिना अखोइदी याम थवा यावना अखोइगी अटल बिहारी वाजपेयी जी अखोइगी जुबली हॉल संगाबदा अखोइ रिम्स लाकपिरमी उ थम्बाल अमा हुजी हौरी अखोइ जुबली हॉल की हेक ममांगसिदा अदुना अदुगी इंस्पिरेशन दुदा अखोइना ngasi थारिबा उसिंगसी फजना हिंगलगा मयाम अखोइगी ग्रीन जोन अमा अखोइ प्रिजर्व तौनबो होनाजगे अथिंगबा येतपा अपनबा क्या पिरक्लबस मोइरांग केंद्र की प्रजाना ngasi support pibiriba asumna adumak leptana pibirabadi khudimak mahak mayoknaduna thingnaba ngamgani moirang kendra gi damak chokpatpa AC ma ohenaba mahak sidri fawa lepkhigani haina ACC ki MLA thongam santi na ngasi moirang municipal council gi manungda leiriba ward amadagi tarani thoi fawbagi manungda leiba hana tongan ba political party madi politicians singa chatmenaramba imung chani ga humbudra gi voter jamapan humfuga tarena MLA thongam santi da sogal aduna NPP da changlakpada makhoibu taramna okpagi thoram da haiki NPP moirang block na sinduna moirang film lekai da leiba NPP moirang block ki office ta pangthoki ba thoram adu da MLA TA santi na makhata na haiki bada moirang AC da handak haukiba mikhalda mirep oina thagat pirakibada hojik chahi humfuda MLA singna amukta fangkidaba margin fanghanduna record thamkibaduna ngasi mahagna ACC ki tamak tawge khanjariba development ki thabak thoram paikhat pangambani haiki ngasi medical hospital karma field la thamaki yo ayus hospital loire saba inauguration tawrani mukta high school primary manung da hani mukta high school du saba no building pirani gal high school sab chan pirani asmai tawdana hospital ai award pal deitaba adum operation to hodya ba hospital lama ai parents da ngami ko ipiram honani asmai tawdana lakadaba 2027 की इलेक्शन नसु मयामना मोइरांग केंद्र दा डिस्ट्रिक्ट सेम की बा आइबु कहन बिरबो मतलब मयामना नुंसीबिदुना ताम गुदिंगी संवा दगी हेलकला इलेक्शन उता माई पाकिदो मोइरांग केंद्र दा हदा आई ताम दा लिसिंगनी की मथकता लिसिंगनी मुनी के संवा की मथक हेलगा रेकॉर्ड थबिदो मथन ददी 50% हेलगा रेकॉर्ड थबिरखांदा मयांग सेवा दो कहन नमपुंग फाना तबो ngamenba बिनबी ओइदो लापिदो पुलुंता ai khuram jabaga loina noluk posari pulong khuram jani wangkoi khaidem gi chawbami hata chinabani haiba yairi po pisnunha mayai bamol leraktagi SS kanan balagi yumkai lekai miyam na irang sagalakpadagi amade nungthilda wangkoi khaidem lomdagi miyam laktuna yekai thugai kre police laktuna miyam tanghaibadagi ka hena yumdi yekai thugai ba tawkhidrei yairi pok PS na case ma lokhatle hari Tripura dagi Dehradun da MBA tamba mahiroi Angel Chakmabu minungsi leitana hatkiba thawongbu All Manipur Muslim Students Organization AMSO na condemn tawri hari mihana sigi matang da achumba puthokna ba mari leinaba singna athuba matamda thabak lokhatpiu haina AMSO gi General Headquarter gi President Imtiaz Haibok mayumna thadorok pachirol mana hari hauzi pawgi marthana temba bremtang lominasi लाकदुरब कुमसी सेही की इमोइन इमागी इरात पुजादा अंगुबंगा मैते शरेंग कटपी हो फंगफम एस तोम्बे एंड सन्स पेंबा फार्म हियांगथांग अककदब मसिंगनी ngasimak order tobi ho लाकदुरब कुमसी सेही की इमोइन इमागी इरात पुजादा अंगुबंगा मैते शरेंग कटपी हो फंगफम एस तोम्बे एंड सन्स पेंबा फार्म हियांगथांग अककदब मसिंगनी ngasimak order tobi ho मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप दादा ये मकी गनो अदब थमो सिगी से नेक्स्ट टीम ती ना चेक्सन ना लक्ष्य लगा थम खबनी ने दादा नंग से जुहार हाबगा अमत कीदरबो असुमना मयाम ना मचल बो नाप्शन दुगम मसिगी युमसिबु असो यनान कोकदबदगी नेक्स्ट टीम ती ना नाप्सेली नेक्स्ट टीम ती जुहार हाबदी ना कोकना बसेम बनी जर्मन टेक्नोलॉजी सी ना बना कंक्रीट का तोकन ती ना मतमदा बाबांग अमुक हेना एंगल अदले _TMT strength is in the way होंगलकली बपुंसी की लंबी सिदा अरैबा चाबा याबा मखै सासिनरी
aduna hidak langthak kaya ma cha daba yarakte chasil liba singduna adom gi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January manga lishingan kun gataruk taki hauzaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi tamak sangai tutorial natraga sangai hostel kwa kathel ningthem kol da lakiduna tanabiu break matung na mayam khana taram nok chari makha taba pau pizari Sanapati district ki manu chana leiba chiru furup na khundaba uran ching village ki Christmas ki thoram People Action for National Democratic Movement pandam na sar kya ki baga loina sanabagi poche madi chana thakna ba polam singa loina blanket mating pi khre hari Manipur lenga ki wall calendar madi diary Manipur ki governor AK Valana Imphal gi logwavan da phongkrai tharamadu da chief secretary Dr Punit Kumar Goel DGP Rajib Singh security advisor Kuldip Singh yauna mari lenaba official kyana sarkya ki Lebasigi mafam pumbada chatliba December tha asigi taraga tarukta gi kuntraga mathoi fawba chathariba swasta pakwada gi sarukama oina Krishi Vigyan Kendra KVK Thawal nasu Taraga mangani chenba numita KVK Thawal gi campus ke akoibda mass cleanliness drive chathakrai amadi akoibagi fibam ngaktuna thamna pandam ga loinena campus ki manung amasung akoibada u chara kya su thakrai clean and green a way of life not just a calendar event haiba pandam ga loinena chathakiba cleanliness drive adubu luchingna duna KVK Thawal gi senior scientist and head Dr K Premlata Devi na Kakching amasung Thawal district manung da leiriba farmers sing amasung praja singna isa isagi yum tarutana na thamnaba madi uwa thajinbagi hainabi thamduna akoibagi fibam fagalhansi laina tina leitaba tarutananba lamdam ama oinaba hotnaminasi haina apil tawki E Pau Tengbang Loop Manipurna Jenims Blood Center kapuna sindana si Jenims Blood Center da nifugotaret suba voluntary blood donation camp pangthokre lebak miyam gi damat kathoklaba e haiba team da chathakiba camp aduda punna mi kuntra romna blood donation tawki masiga mari leinana E Pau Tengbang Loop Manipur gi General Secretary Soibam Pibarel na E Pau Tengbang Loop Manipurna leptana chang naina blood donation camp sing pangthoktuna laki e gi awat ba leitana bagi damak miyam na su blood donation tawbiu ana laing amadi emergency gi ana laying lakpada igi awat pa leitana bagi pandamda blood donation camp kya pangthokuna laki blood donation tawduna mamal yamlaba mioi bagi punsi kansi blood donation tawbada kari su mangjaba leiti haiki Wakching gi taraga ni thoini panba imoinu irat pa numit kamari lenana mayang Imphal Kendra gi MLA Kongkham Rovindro na yaifa pauchel pirakli MLA Kongkham Rovindro gi cherol amana hai mitei lunar calendar gi matungina wakching gi taraga ni thoini panba numit pangthokna riba imoinu irat pa numit na lakpada Manipur miyam da yaifa pauchel piri thajana bagi matungina mihoiba aikhoine ima imoinu na takpi tambiba liklam da chatlabadi male masida awaba haiba leiroi hairi langi lairembi haina su khangnariba imagi irat thonibada Mana masing uhai wahi nga angoba amasung maira katuna thongniminagani hairi Hazula silakpada maroiba pau amkhana pisari Ngasi moino numinasra lamdamasigi mioi kyana anganba yuktagi hauna khwairaman kaichalda potchai leinakre imoinu irat thongni thoram pangthokpa haunakre Amadi lamdamasida changlakiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tahobana lamdamasigi afaba oigani haina hanagi chief minister O Ibobina haikrai Hazu fawge na de aisibina sandok chari ba pawmatang silo sinjare mireng tabiri ba pungna mapom khana kurumjari